इंडिया लेंगाना कियाए लहलुक समनदुना म्यांमार की मिनरल और लौनबा थौरांगलुबा मम्मी समनकली इंडिया लेंगा की मैकेदी की म्यांमार की कसिन स्टेट की ममल तांग मिनरल और क्या लौनबगी दम कसिन स्टेट लेबा खुलाई पाइब जुनता लानवी की मतक लान हौरिबा कियाए ग समनदुना थौरांग तोरंबदु mang phaunaba ngamdana tokpa yabagi phibam amada lakli haina news agency di federal report tawri report asu gi matungina india lenga ki mekei digi myanmar gangam khai paringda lariba mizoram gi sairangda railway line thamduna mineral or marang kaina phangliba myanmar gi mamal tang phangliba mineral or kaya launabi ki panamda hokipa tha sigi tarahumdoida prime minister narendra modi na bairabi Sairang railway line nona inaugurate tawudana Mizoram gi Longlai district ki manung sanba Maung Ushuwa tamna railway line launa basu thabak hokre High river railway project in India mas Myanmar gi marak tamar oina India lenga ki mekeri gi pekhaliwa Myanmar Kaladan multimodal transit transport project laikang gi lambi di yauna bi kidamakta akan mamongna thabak kya pekhatuna Southeast Asian country ki manung sanba Myanmar gi Rakhine state leiba Situwe port pu leba awang poka Myanmar gi marakta maru eba strategic access point ama oina na bokhonari haiba project solution na mathok pangthoklabadi India amasum Myanmar gi marakta connectivity di hena mapangal kan khananduna laiba ani gi marakta threat ka mari leina bihiram kyada atuki mati khumang sokshin mangamlaga ne haina phongdorakli nakal amarom na Myanmar kasin state malem tangna phangba mineral ore haibadi migrant EV battery wind turbine amati electronics device sem sabada maru oiba element kya marang kaina phangamli Haiba mineral ore sing to launabagi tamakta Kachin state ka apaba mari thamna bahibasi geopolitical interest ki yamna maru oiba khongtha amoiri sera sida India amasum UAEs ki mekedi haiba mineral ore sing to launabagi tamakta maikei kyada geopolitical oiba strategy kya pakhalabasu hausu phawi oina China na supply chain gi matangda yamna pak sono khudum chandura lari Hokibasai Amaromasida Myanmar ki mamal tang element kya Sainana Sadi yang kaya tiret ki sangda Myanmar ki import tori tuan report singi matungina Myanmar ka sin state leiba mining site ki hokibasai asigi juntha digi haudur mamal tang element kya Mumbai amas Hyderabad based to tuan private company ni na sourcing amasung transportation tawbigi thabak pakhali hauju phawi oina India maikedi ki malem tangna phangba element kya thidoktuna transporting tawbagi thabak sathariba kasinda leiba mining site adu Myanmar junta lanmi ki madada kulai paidun lan horiba KIA na khudum chandun leiba mapamani hauki basa English ngani ka kunga mari gi December thada KIA na India gi delegation team amaga online ki kuthang da discussion chatharaba matungda mineral or lowgi thabak nakalani gi marakta yanaba puraktuna India na mineral or lowgi thaba asathabani hari nakalamaromda Indian intelligence source amagi matungina Kachin state leba junta lanmi gi 236 infantry battalion amadi 5014 tiang battalion nauna Myanmar junta lanmi singna amuhana lauksin mangamkhri hariba maru eba battalion ani asi KIA na matam kya gi mamang nagi junta lanmi bu takthok tuna khudum chanduna haina humna maphamaduna makhoi gi administration chatharam phamamani Myanmar gi Kachin state junta lanmi na khulai paiduna lal hori bula hulup singi mathakta akan mamong attack setaduna nauna honakli ba ground reality tuna maram moraga India lenga ki maikei di ki Kachin state marang kaina phangliba mineral ore kaya launana panam thamliba du lawbangam gadoribra ngamloidoribra haibadu Myanmar honakli ba ground reality asina makhap on gadori Commando singi transfer rotation na penadri Manipur thuklibi irang asiga mari lenjana jiribam gi law and order ngaknaba thajangiba commando singi transfer posting rotation na penadaba phaunari hari Pauksi emana source amagi matungina kumja English ngani ka kungo humdoi gi me humdigi state da khangudna tholakib irang asi jiribam district chawna tholakpadigi district asita lariba commando singi mathakta ahenba commando sing thajingi bani Jiribam district ki law and order ngakpada mapungweba thaudang lawnaba thajinkiba commando sing irang khara nemlaklaba matamgi matungina transfer posting satkiba yawnari aduba sai ama hena jiribamda mathau tawduna laireklaba personal kaya amadi ngasi phawba anauba transfer posting pidana lairi
ꯃꯣꯔꯦꯗ ꯇꯥꯔꯤꯕ ꯀꯃꯥꯟꯗꯣꯁꯤꯡ ꯊꯥ ꯑꯍꯨꯝꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡ ꯄꯤꯔꯒ ꯖꯤꯔꯤꯕꯝꯒꯤꯅ ꯄꯤꯕꯤꯗꯅ ꯊꯝꯕ ꯑꯁꯤꯗ ꯄꯦꯟꯅꯗꯕ ꯐꯥꯎꯅꯔꯤ꯫ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯖꯨꯟ 4ꯗꯒꯤ ꯖꯤꯔꯤꯕꯝꯗ ꯆꯪꯍꯟꯈꯤꯕ ꯀꯃꯥꯟꯗꯣꯁꯤꯡ ꯍꯧꯖꯤꯛ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯖꯤꯔꯤꯕꯝꯗ ꯑꯗꯨꯃꯛ ꯊꯝꯕꯤꯕ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡ ꯄꯤꯗꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯍꯥꯟꯅ ꯄꯣꯁꯇꯤꯡ ꯂꯩꯔꯝꯕ ꯁꯦꯅꯤꯌꯔꯤꯇꯤ ꯌꯦꯡꯂꯒ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯔꯣꯇꯦꯁꯟ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯤ꯫ ꯔꯤꯝꯁꯀꯤ ꯋꯥꯊꯣꯛ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯁꯔꯚꯤꯁ ꯃꯌꯥꯝ ꯑꯃ ꯂꯦꯞꯈ꯭ꯔꯤ꯫ ꯃꯧꯅꯥ ꯁꯤꯈꯤꯕꯒꯤ ꯏꯔꯥꯡꯅ ꯗꯣꯛꯇꯔ ꯐꯨꯈ꯭ꯔꯦ, MSꯀꯤ ꯑꯣꯐꯤꯁ ꯊꯨꯒꯥꯏꯈ꯭ꯔꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯔꯤꯝꯁꯇ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯂꯛꯈꯤꯕ ꯑꯅꯥꯕ ꯑꯃꯗꯤ ꯑꯁꯣꯛꯄꯁꯤꯡ ꯁꯤꯕꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯉꯔꯥꯡ ꯑꯃꯁꯨꯡ ꯉꯁꯤ ꯂꯦꯡꯖꯨꯝ ꯅꯥꯕꯒꯤ ꯄꯨꯈꯠꯂꯛꯄ ꯑꯃꯒ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯨꯈꯠꯂꯛꯄꯤ ꯑꯃꯒ ꯂꯩꯈꯤꯗꯕꯒꯤ ꯑꯀꯟꯕ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯔꯤꯝꯁꯇ ꯅꯨꯃꯤꯗꯥꯡ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯉꯥꯡ ꯎꯅꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯁꯤꯕꯗꯒꯤ ꯏꯔꯥꯡ ꯆꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯏꯁꯥꯎꯅꯔꯕ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅ ꯗꯣꯛꯇꯔ ꯐꯨꯗꯈ꯭ꯔꯦ꯫ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯀꯤ ꯀꯥ ꯌꯥꯎꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯁꯨꯕꯝ ꯑꯣꯡꯕꯤ ꯅꯣꯡꯊꯣꯝꯕꯝ ꯃꯟꯖꯨ ꯆꯍꯤ 35 ꯃꯄꯨꯔꯣꯏꯕ ꯆꯤꯡꯁꯨꯕꯝ ꯅꯤꯔꯟ ꯁꯦꯞꯇꯦꯝꯕꯔ 13ꯇ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯊꯥꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯍꯥꯏꯕꯗꯤ ꯅꯍꯥꯟ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯎꯅꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯂꯣꯏꯗꯨꯅ ꯋꯥꯔꯗꯇ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:30 ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯏ ꯍꯥꯊꯔꯛꯈꯤ꯫ ꯐꯤꯚꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯍꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯨꯅ ꯑꯉꯥꯡ ꯈꯥꯎꯁꯨ ꯂꯧꯊꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕꯗ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ICUꯗ ꯊꯝꯕꯒ ꯂꯣꯏꯅꯅ ꯏꯁꯨ ꯀꯥꯞꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2:30 ꯇꯥꯕꯗ ꯃꯟꯖꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯃꯟꯖꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯦꯛ ꯐꯪꯂꯛꯄꯗꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯄꯦꯁꯦꯟ ꯄꯥꯔꯇꯤꯒꯤ ꯃꯤꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯔꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯃꯗꯤ ꯃꯟꯖꯨꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯅ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯐꯤꯚꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯊꯕꯗꯒꯤ ꯐꯤꯚꯝ ꯂꯨꯅ ꯁꯣꯛꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯣꯞꯇ ꯁꯣꯛꯂꯕ ꯗꯣꯛꯇꯔ ꯑꯗꯨ ICUꯗ ꯄꯨꯁꯤꯟꯗꯨꯅ ꯂꯩꯈꯠꯅꯈꯤ꯫ MSꯀꯤ ꯀꯥ ꯌꯥꯎꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯃ ꯑꯇꯥ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅ ꯃꯟꯖꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯒ ꯃꯣꯞ ꯁꯥꯒꯠꯇꯨꯅ ꯏꯔꯥꯡ ꯍꯧꯈꯤꯗꯦ꯫ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯃꯗꯤ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯈꯤ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯗꯨꯗ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯅꯕ ꯍꯥꯏꯕꯗ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅꯗꯤ ꯔꯤꯖꯣꯂꯨꯁꯟ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯃꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯅꯕ ꯍꯥꯏꯕꯗ MSꯅ ꯑꯊꯤꯡꯕ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯆꯤꯔꯣꯜ ꯑꯃ ꯏꯅꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯁꯥꯡꯅ ꯂꯧꯗꯨꯅ ꯂꯩꯕꯗꯒꯤ ꯀꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯍꯧꯔꯛꯇꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯟꯖꯨ ꯑꯁꯤ ꯊꯥ 9 ꯆꯨꯞꯅ ꯆꯦꯛꯑꯞ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯁꯥꯗ ꯑꯅꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ ꯈꯥꯎꯅꯥꯏ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯏꯃꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯈꯤ꯫ ꯃꯟꯖꯨ ꯂꯩꯈꯤꯗꯕꯒꯤ ꯈꯨꯠꯁꯥꯎꯅꯔꯕ ꯂꯩꯔꯤꯉꯩꯗ ꯗꯣꯛꯇꯔ ꯑꯃꯅ ꯁꯤꯔꯝꯗꯥꯏꯗ ꯄꯨꯈꯠꯂꯛꯂꯒ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯅꯕ ꯇꯧꯕꯅꯤ ꯍꯥꯏꯅ ꯁꯛꯂꯝꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯄꯨꯊꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯍꯥꯟ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯁꯌꯦꯡ ꯅꯥꯏ ꯍꯥꯏꯅ ꯄꯨꯈꯠꯂꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯕꯥꯃꯣꯟ ꯀꯥꯝꯄꯨꯗꯒꯤ ꯌꯥꯝꯕꯦꯝ ꯁꯟꯖꯣꯏꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯅ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯕꯨ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP LOꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯗꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯃꯤꯍꯥꯠ ꯄꯨꯡ ꯑꯣꯜꯂꯕ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯁꯤꯡꯗꯣꯛꯎ ꯍꯥꯏꯕ ꯈꯨꯠꯂꯥꯎꯁꯨ ꯂꯥꯎꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯈꯣꯡ ꯁꯣꯛꯄꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯃ ꯄꯨꯈꯠꯂꯛꯄꯗ ꯁꯨꯇꯤꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯂꯩꯇꯕꯗꯒꯤ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯈꯤꯗꯕꯅ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡꯁꯤꯡ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ JAC ꯁꯦꯝꯈ꯭ꯔꯦ, ꯑꯣꯊꯣꯔꯤꯇꯤ ꯎꯅꯗꯧꯔꯤ꯫ ꯔꯤꯝꯁꯇ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯤꯡꯁꯨꯕꯝ ꯃꯟꯖꯨ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯦꯒꯦꯟꯁ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ ꯑꯣꯐ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯆꯤꯡꯁꯨꯕꯝ ꯑꯣꯡꯕꯤ ꯃꯟꯖꯨ ꯀꯧꯕ JAC ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ JAC ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕꯗ
ꯁꯥꯖꯤꯡ ꯀꯥꯡꯖꯩꯕꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯅꯧꯅ ꯁꯦꯝꯂꯤꯕ GACCꯒꯤ ꯀꯟꯚꯦꯅꯔ ꯌꯨꯝꯅꯥꯝ ꯍꯤꯇꯂꯔꯅ ꯑꯣꯏꯔꯦ ꯑꯃꯗꯤ ꯀꯣ ꯀꯟꯚꯦꯅꯔꯗ ꯃꯥꯏꯕꯝ ꯕꯦꯅꯨ, ꯃꯥꯏꯕꯝ ꯕꯁꯟꯇꯤ, ꯃꯥꯏꯕꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ GACCꯅ ꯊꯥꯗꯣꯔꯛꯄ ꯆꯦꯌꯣꯜ ꯑꯃꯅ ꯍꯥꯏ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯅꯨꯡꯊꯤꯜ ꯄꯨꯡ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯗ ꯈꯪꯍꯜꯂꯛꯄ ꯂꯩꯔꯤ꯫ ꯋꯥꯔꯤ ꯁꯥꯕ ꯑꯁꯤꯗ ꯃꯟꯖꯨꯕꯨ ꯑꯉꯥꯡ ꯎꯅꯕꯗ ꯌꯥꯎꯕ ꯗꯣꯛꯇꯔ ꯔꯤꯝꯁꯀꯤ MS ꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯕꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯋꯥꯐꯝ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒ ꯇꯥꯟꯅꯗꯨꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯆꯦꯌꯣꯜ ꯑꯁꯤꯅ ꯍꯥꯏ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯅ ꯃꯟꯖꯨꯕꯨ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯃꯟꯖꯨ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯔꯤꯝꯁꯇ CS ꯇꯧꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯟꯖꯨ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕꯗ ꯃꯟꯖꯨ ꯍꯥꯊꯔꯛꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯒ ꯇꯥꯟꯅꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ ꯑꯃꯗꯤ ꯑꯉꯥꯡ ꯈꯥꯎ ꯂꯧꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30ꯗ ꯃꯟꯖꯨ ICUꯗ ꯏꯟꯁꯤꯟꯈꯤ ꯑꯃꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 3:30 ꯇꯥꯕꯗ ꯃꯟꯖꯨ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯍꯥꯏꯔꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯒ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯃꯟꯖꯨ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ GACCꯒꯤ ꯆꯦꯌꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯇꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯀꯧꯈ꯭ꯔꯦ꯫ ꯁꯛꯈꯪꯅꯕꯁꯤꯡꯅ ꯅꯝꯕꯣꯜ ꯁꯕꯜ ꯂꯩꯀꯥꯏꯗ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯈꯥꯡꯕꯨ ꯑꯃꯗ ꯆꯠꯊꯈꯤꯕ ꯑꯦꯝꯕꯨꯁꯇ ꯄꯥꯔꯁꯣꯅꯦꯜ 2 ꯁꯤꯈꯤꯕ ꯑꯃꯁꯨꯡ 5ꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯝꯕꯨꯁ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ARꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯀꯦꯟꯗꯜ ꯂꯥꯏꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯣꯇꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯞꯇꯦꯝꯕꯔ 22ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯁꯦꯞꯇꯦꯝꯕꯔ 25ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯀꯣꯇꯨꯒꯤ ꯋꯥꯉꯥꯡꯂꯣꯏ ꯂꯨꯟꯀꯤꯞꯒꯦꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯅꯨꯃꯤꯠ 2 ꯁꯨꯔꯕ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯐꯥꯕ ꯉꯝꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯌꯦꯡꯂꯒ ꯍꯛꯁꯤꯟꯅ ꯂꯧꯏ꯫ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯂꯧꯈꯠꯇꯕ ꯑꯁꯤꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯗꯕꯇ ꯅꯠꯇꯅ ꯃꯁꯤꯅ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛꯀꯤ ꯗꯤꯃꯥꯟꯗ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯇꯝꯗꯨ ꯈꯛꯇꯗ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯂꯥꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯇꯨꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯕꯗ ꯃꯇꯝ ꯊꯦꯡꯊꯔꯛꯄ ꯑꯃꯁꯨꯡ ꯒꯚꯔꯅꯔꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯑꯣꯏꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯤꯄꯜꯁ ꯑꯦꯂꯥꯏꯟꯁ ꯐꯣꯔ ꯄꯤꯁ ꯑꯦꯟꯗ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔꯅ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯅꯝꯕꯣꯜ ꯁꯕꯜ ꯂꯩꯀꯥꯏꯗ ꯆꯠꯊꯈꯤꯕ ꯑꯦꯝꯕꯨꯁ ꯑꯗꯨꯗ ꯄꯥꯔꯁꯣꯅꯦꯜ 2 ꯁꯤꯍꯟꯈꯤꯕ ꯑꯃꯁꯨꯡ 5 ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤ꯫ PAPPMꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯕ ꯑꯣꯏꯔꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯕꯕꯨ ꯑꯣꯏꯔꯕꯁꯨ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯍꯤꯡꯁꯥ ꯑꯃꯁꯨꯡ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯕꯁꯤꯡꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯈꯔꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯄꯨ ꯆꯤꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ PAPPMꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯐꯨꯔꯨꯞ ꯑꯃꯕꯨ ꯄꯨꯂꯞ ꯑꯣꯏꯅ ꯃꯔꯥꯜ ꯁꯤꯕ ꯑꯁꯤꯅ ꯊꯥꯖꯅꯗꯕ, ꯃꯆꯣꯏ ꯇꯥꯕ ꯍꯦꯟꯒꯠꯍꯟꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯀꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯝꯅꯃꯛꯅ ꯍꯤꯡꯁꯥ ꯊꯥꯗꯣꯛꯇꯨꯅ ꯃꯨꯛꯅꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯁꯨꯡ ꯄꯨꯟꯁꯤꯟꯅꯕꯒꯤ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯐꯒꯠꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯁꯤꯡꯅꯥꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯠꯂꯥꯏꯁꯤꯡ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯏꯖꯪ ꯈꯨꯟ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯠꯊꯈꯤꯕ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡꯗ ꯈꯨꯠꯂꯥꯏꯁꯤꯡ ꯐꯒꯠꯄ ꯉꯝꯈꯤ꯫ ꯐꯒꯠꯂꯦ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯕ ꯏꯟꯆꯦꯁ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯕ ꯁꯦꯝꯗꯣꯛꯂꯕ AK-47 ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯕ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯂꯣꯀꯦꯜ ꯃꯦꯗ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ 2, ꯂꯣꯀꯦꯜ ꯃꯦꯗ .22 ꯔꯥꯏꯐꯜ 2, ꯂꯣꯀꯦल मेड मोटर अमसुंग AK-47 काप यारिबा मरु कुन्नी। ECI स्टेट पुनमक्ता था असि कुंथ्रा फावगी मनुंग स्पेशल इंटेंसिव रिविजन पांगथोकनबा थावरांग तौनबा खनख्री। असेंबली इलेक्शन पांगथोकदबा मतम नक्सलगलबा बिहार अहानबोइना इलेक्शन कमीशन ऑफ इंडिया ECI स्टेट अदुगी असेंगबा इलेक्टर्स सिंगी
masak amasu maming khangdoknaba special intensive revision SIR pangthokrakraba matungda mathang sai English ngani ka kun ga taruk Assam Kerala Puducherry Tamil Nadu amasung West Bengal gisu assembly election sing pangthokadaba sigi su yenglaga leba sigi state punamakta lairiba election officer sing da chatliba tha sigi kontra phawgi manungda SIR pangthokbagi thabak haunanaba sem saduna lainaba khankhri ECI gi maikedi State election officer sing the direction asi pirakhibaga loinana commission gi maikedi gi lebak sin matungna asengba elector sing khangdokpa masu aran mamong da elector oiramba singbu khandokpagi thaba saliba sahi sigi thenglabada mathang tha October gi horaga November phawgi manungda loisinana ba panam thamli haibasu mayek sing takli commission gi officials gi matuina saliba tha sigi numit kharani gi mamangna New Delhi da commission sinduna state sing gi chief electoral officer CEO singi apunba mifam amasu pangthokre mifam adurasu commission gi maikaidigi saruk yakhiba CEO singda makoi state singdasu SIR pangthoknabagi thabas numit 10 dagi 15 phawgi manungda soidana hauragani haibagi chaksinwa phungdoktuna khankrabani hari tangkhul auto driver phubada sinaba ama phari thasigi 13 ki numidana kangpokpi district ki manungjanba modbungi Presidency College Gate Manakta Tangkhul auto driver amabu phubada senabani haba nupa ama kangpopi police na phare hari police na pharaba miedu saibem laubum seikungmapan apokpa hensai lobung kawi laifam modbungi ke hoipi beng dagi hari saibem laubum nu numiradu da satakiba thawong adu substance abuse oibadagi lanai oina satakhibani Bangna thawong adu lalhobaga mari lainaba amana ti haina police ki maikedi ki phongdorakli maraksida imung manungi miyoi sina phongdorakpada saibem labum masi drug seasonabane masu militant group amataga mari lainadi mako ki national army KNA natragana kulai paiba lup amataga samnade hairi hensu pausna makhatana phongdorakli tentana sum miyamna thamjaram ge duga hausikoi di miyam paus matanga se lusinjarage masu makhataba anoba update miyam punanga mina saina channel sigi maikedi gi myang pham makhata thamjari makhata ba no update myam punanga mina si